ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯄꯤꯛꯄꯤ ꯃꯃꯤꯡꯗ ꯅꯠꯇꯅ ꯃꯁꯥꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯈꯔ ꯅꯦꯝꯇꯛ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯦꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤ ꯙꯝꯀꯥꯗꯤ ꯀꯅꯥꯒꯤ ꯋꯥꯡꯈ꯭ꯔꯕ ꯑꯇꯤꯌꯥꯁꯤ ꯍꯦꯛ ꯐꯨꯛꯄ ꯐꯥꯎꯕ ꯉꯝꯒꯗꯧꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯙꯝꯀꯥꯁꯤ꯫ ꯅꯣꯡꯃꯁꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯎꯈꯣꯜ ꯊꯥꯗꯅ ꯈꯨꯜꯗꯨꯗ ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯟꯕ ꯃꯅꯦ ꯍꯨꯏꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯄꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯀꯣꯏꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥ ꯈꯔꯅꯗꯤ ꯄꯤꯛꯄꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯟꯗꯕꯣꯏ ꯅꯤꯡꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ꯫ ꯂꯣꯌꯥꯟ, "ꯍꯩ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯞꯅ ꯆꯠꯂꯨꯅꯦ, ꯆꯦꯜꯂꯤꯗꯨ ꯇꯨꯅꯤꯅꯦ." ꯑꯄꯤꯛꯄꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯈꯣꯟꯖꯦꯜꯗꯨ ꯋꯥꯎꯔꯞꯅ, "ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩ ꯍꯥꯏꯕꯅꯣꯕ?" "ꯆꯦꯟꯒꯅꯨ ꯇꯨꯅꯤ, ꯇꯞꯅ ꯆꯠꯂꯨ ꯍꯥꯏꯕꯅꯤ." "ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯀꯩꯅꯣꯕ?" "ꯀꯩ ꯑꯉꯥꯡꯅꯣ, ꯏꯔꯤꯛ ꯂꯤꯈꯠꯂꯗꯅ ꯏꯄꯤꯛ ꯏꯄꯤꯛꯈꯩ." "ꯀꯩꯕ ꯂꯤꯈꯠꯂꯤ ꯀꯥꯏꯅ, ꯏꯄꯤꯛ ꯄꯤꯛꯂꯗꯅ ꯀꯥꯏꯅ? ꯅꯣꯏ ꯌꯥꯝ ꯐꯥꯎꯕ꯭ꯔꯥ? ꯍꯥ, ꯅꯣꯏ ꯌꯥꯝ ꯐꯥꯎꯕ꯭ꯔꯕ?" "ꯑꯕꯦꯝꯃ ꯁꯥꯎꯅꯨꯁꯦ, ꯅꯣꯏ ꯇꯥꯗ ꯍꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯑꯕꯦꯝꯃ ꯀꯥꯏꯅ ꯇꯥꯗ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯅꯣꯏ ꯁꯤꯗꯤꯕ ꯏꯕꯣ, ꯑꯩꯅ ꯄꯣꯛꯄ ꯌꯥꯅꯤ ꯑꯍꯜꯒ ꯌꯥꯝ ꯁꯥꯗꯅ." "ꯄꯥꯔꯤꯅ ꯏꯁ ꯀꯌꯥꯗꯅꯣꯅꯦ, ꯏꯄꯤꯛ ꯏꯄꯤꯛꯂꯒ ꯌꯥꯝꯅ ꯂꯤꯈꯠꯂꯤꯅ ꯁꯤꯗꯤ." "ꯂꯤꯈꯠꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯅꯣꯏꯒꯤꯁꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯔꯦ, ꯅꯣꯏ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥ, ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯕ? ꯇꯧꯅꯨ ꯇꯧꯅꯨ, ꯑꯋꯥꯡꯕ ꯅꯣꯏꯁꯤꯗꯤꯅꯦ ꯑꯄꯤꯛꯄ ꯑꯩꯈꯣꯏꯅ ꯆꯣꯡꯈꯠꯂ ꯊꯥꯕꯗꯕ ꯇꯟꯗꯟ ꯄꯥꯏꯔ ꯈꯥꯡꯅꯤ ꯈꯪꯗ꯭ꯔꯤ." ꯄꯥꯔꯤꯅ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯂꯦꯅꯤ ꯏꯄꯤꯛ ꯏꯄꯤꯛꯈꯩ ꯇꯧꯔꯤꯕ ꯙꯝꯀꯥꯁꯤꯒ꯫ "ꯀꯔꯤ ꯙꯝꯀꯥ ꯀꯥꯏꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯦ?" ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯣꯡꯈꯠꯂꯒ ꯄꯥꯔꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯂꯒ ꯆꯤꯡꯊꯦꯠꯂꯝꯃꯤ꯫ ꯑꯃꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯊꯧꯁꯥꯗꯅ ꯂꯦꯞꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯝꯗꯨ ꯈꯪꯂꯥꯝ ꯂꯥꯝꯂꯛꯄꯗꯨꯗ ꯃꯉꯛꯇꯨ ꯇꯦꯛꯊꯔꯒ, "ꯑꯌꯨ ꯅꯥꯏꯅꯦ, ꯊꯥꯗꯣꯛꯎꯅꯦ, ꯅꯥꯏ ꯍꯥꯏꯔꯒ ꯃꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯃꯥꯡ ꯈꯥꯖꯤꯟꯗꯣꯏꯅꯤ꯫ ꯊꯥꯔꯛꯑꯣꯅꯦ, ꯊꯥꯔꯛꯑꯣꯕꯁꯦ, ꯉꯝꯅꯤ ꯍꯥꯏꯗꯤ ꯊꯥꯔꯛꯑꯣꯕ." ꯂꯣꯌꯥꯟ, "ꯑꯁ ꯃꯤ ꯂꯣꯏꯅꯁꯨ ꯌꯦꯡꯅꯔꯦ ꯇꯧꯔꯤꯁꯦ, ꯑꯕꯦꯝꯃ ꯁꯥꯎꯅꯨꯁꯦ." "ꯀꯔꯤ ꯑꯕꯦꯝꯃ ꯀꯥꯏꯅ ꯏꯆꯦ ꯀꯧ, ꯏꯆꯦ ꯀꯧꯗ꯭ꯔꯤꯈꯩ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ." ꯂꯣꯌꯥꯟ, "ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯦ." "ꯃꯥꯅ ꯍꯥꯏꯍꯜꯂꯨ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯒ ꯃꯥꯟꯅꯗꯕ꯭ꯔꯣ?" "ꯃꯥꯟꯅꯗꯦ, ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ, ꯍꯥꯏꯌꯣ." "ꯍꯥꯏꯗ꯭ꯔꯤꯉꯩꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ." ꯄꯥꯔꯤꯅ, "ꯑꯌꯨ ꯏꯆꯦ ꯄꯤꯛꯄꯤ, ꯅꯧꯄꯥ ꯂꯥꯟꯖꯔꯦꯕ, ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯥꯕꯅ ꯂꯣꯏꯔꯦꯕ." "ꯀꯔꯤ ꯏꯆꯦ ꯄꯤꯛꯄꯤ ꯀꯥꯏꯅ, ꯏꯆꯦꯗꯪ ꯍꯥꯏꯌꯨ ꯍꯥꯏꯔꯒ, ꯏꯆꯦꯗꯪ ꯍꯥꯏꯌꯨ, ꯏꯆꯦꯗꯪ." "ꯏꯆꯦ ꯅꯧꯄꯥ ꯂꯥꯟꯖꯔꯦꯕ, ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ. ꯃꯇꯨꯡꯗ ꯍꯦꯛ ꯎꯁꯤꯠꯇꯕ ꯇꯧꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ." ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯂꯨꯃꯥꯡꯒꯤ ꯃꯁꯝꯗꯨ ꯐꯠ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯅꯥꯃꯟꯗꯅ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯤ ꯑꯗꯨꯃꯛ ꯃꯈꯨꯠꯀ ꯁꯤꯡꯂꯒ ꯙꯝꯀꯥ ꯑꯣꯏ ꯀꯔꯤ ꯑꯣꯏ, "ꯃꯇꯨꯡꯗꯒ ꯍꯦꯛ ꯎꯁꯤꯠꯇꯅ ꯂꯛꯅꯔꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅꯣ." ꯂꯣꯌꯥꯟꯅ, "ꯏꯇꯥꯎ ꯂꯥꯎꯖꯜꯂꯁꯤ." "ꯍꯣꯏ ꯏꯇꯥꯎ." ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯇꯨꯡ ꯍꯟꯗꯅ ꯌꯦꯡꯂꯒ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯄꯤꯛꯄꯤꯗꯤ ꯑꯗꯨꯃꯛ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯇꯨꯡ ꯇꯧꯔꯕ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯁꯤꯡꯂꯤ꯫ ꯄꯥꯔꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯈꯔ ꯂꯥꯞꯊꯣꯛꯂꯦ, ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯪꯕ ꯀꯥꯟꯗ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯍꯣ ꯑꯄꯤꯛꯄꯤ, ꯆꯥꯎꯍꯦꯟꯗꯕꯤ, ꯙꯞꯀꯤ ꯅꯨꯄꯤ, ꯊꯤꯛꯅꯦꯝꯕꯤ, ꯀꯌꯥꯗꯅꯣꯅꯦ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏ ꯀꯥꯟꯗ ꯎꯁꯤꯠꯇꯅꯒ ꯇꯧꯁꯤꯜꯂꯛꯏꯁꯦ? ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯃꯇꯨꯡ ꯊꯦꯡꯅꯕ ꯈꯪꯏꯗꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ." ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯌꯥꯝꯅ ꯉꯥꯎꯖꯕ ꯕꯣꯆꯥꯗꯨ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯃꯉꯣꯟꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯦꯝꯇ ꯇꯧꯖꯗꯕꯒ ꯁꯥꯔꯒ, "ꯇꯥꯕꯣꯆꯥ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ?" "ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯦ." "ꯑꯗꯨꯒ ꯃꯣꯏꯁꯤꯡꯗꯨꯅ ꯀꯅꯥ ꯀꯅꯥ?" "ꯈꯪꯗꯦꯗ, ꯑꯉꯥꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯛꯅꯔꯛꯏꯖꯥꯠꯅꯤ, ꯑꯗ ꯑꯩꯅ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯅꯆꯦꯅꯤ ꯇꯧꯅꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤꯗ." "ꯄꯤꯛꯏ ꯈꯨꯄꯤꯛꯇꯨꯒ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯑꯍꯜꯒ ꯁꯥꯒꯠꯇꯅ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯝꯅꯤ ꯃꯣꯏꯗꯤ." ꯍꯥꯏꯔꯒ ꯕꯣꯆꯥꯗꯨ ꯀꯩꯁꯨ ꯈꯟꯗ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄꯅ ꯍꯥꯏꯔꯗꯤ ꯑꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩ ꯇꯥꯔꯗꯧ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤ ꯃꯥꯅ ꯉꯥꯎꯖꯕ ꯕꯣꯆꯥꯅ ꯍꯥꯏꯕ ꯑꯣꯏꯕꯒꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯟꯊꯤ ꯊꯣꯛꯂꯨꯕ ꯉꯝꯗ ꯑꯗꯨꯃꯛ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯂꯥꯞꯇꯛꯅ ꯕꯣꯆꯥꯗ ꯉꯥꯎꯖꯕꯤ ꯊꯔꯥꯏꯅꯨꯅꯁꯨ ꯎꯔꯤꯕ ꯑꯣꯏꯔꯤ꯫
ꯕꯣꯆꯥꯅ ꯍꯥꯏꯐꯦꯠ ꯆꯩꯕꯒꯤ ꯃꯑꯣꯡꯗ ꯎꯔꯒ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯇꯞꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯁꯦ ꯁꯥꯏꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯊꯤꯛꯅꯦꯝꯕꯤ ꯑꯄꯤꯛꯄꯤ ꯍꯥꯏꯁꯤꯅ ꯇꯥ ꯕꯣꯆꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯈꯟꯗꯅ ꯉꯥꯏꯔꯒ ꯃꯥꯅ ꯈꯪꯕꯤꯕꯅꯦꯕ ꯃꯈꯜ ꯃꯈꯜꯒꯤ ꯊꯕꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯩꯕꯨ ꯆꯩꯕꯤꯔꯝꯕꯁꯤꯡꯅ ꯀꯜꯂꯛꯄ ꯍꯦꯛ ꯄꯦꯜꯂꯤ ꯑꯗꯨꯝꯅ ꯃꯔꯨꯝꯗꯨꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯎꯔꯒ ꯃꯇꯥ ꯖꯥꯟꯗꯕꯤꯗꯤ ꯄꯥꯈꯠꯅ ꯊꯔꯥꯏꯅꯣ ꯅꯪꯗꯤ ꯑꯗꯨꯗ ꯅꯇꯣꯝꯇ ꯀꯩꯗꯧꯔꯤꯕ ꯅꯠꯇꯦ ꯀꯅꯥꯒ ꯂꯣꯕ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯃꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦꯅ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯃꯣꯏꯒꯤ ꯍꯦꯂꯣꯏ ꯀꯥꯏꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯍꯥꯏꯗꯨꯔꯥ ꯆꯠꯊꯣꯛꯑꯦ ꯀꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯑꯉꯥꯎꯕꯤꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯕ ꯍꯣꯅꯦ ꯇꯥ ꯕꯣꯆꯥꯅ ꯃꯥꯏ ꯊꯤꯛꯅꯦꯝꯕꯤ ꯑꯄꯤꯛꯄꯤ ꯍꯥꯏꯗꯣ ꯊꯤꯅ ꯆꯩꯈꯤꯕꯗꯨ ꯎꯔꯒ ꯀꯂꯛ ꯄꯦꯟꯗꯅ ꯅꯨꯡꯉꯥꯏꯅ ꯏꯇꯣꯝꯇ ꯍꯔꯥꯎꯕ ꯄꯣꯛꯇꯅ ꯁꯣꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯦꯂꯣꯏꯒ ꯎꯅꯔꯕ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯤꯗꯅ ꯀꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣꯗ ꯑꯩꯉꯣꯟꯗꯕꯣ ꯍꯦꯂꯣꯏꯅꯒ ꯆꯪꯕ ꯉꯝꯗꯧꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯏꯁ ꯁꯛꯇꯤ ꯌꯥꯝ ꯂꯩꯕꯤꯅꯤꯀꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯌꯦꯡꯉꯣ ꯃꯥꯏꯁꯤ ꯎꯔꯦꯗꯅ ꯆꯥꯝꯃꯤꯁꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯥꯏ ꯆꯥꯝꯕꯁꯦ ꯂꯥꯏꯇꯤꯟ ꯑꯝꯇ ꯆꯪꯗꯦ ꯍꯥꯏꯅꯕꯅꯦ ꯑꯗꯨꯅꯤ ꯀꯥꯎꯕ ꯀꯥꯎꯏ ꯏꯕꯦꯝꯃ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯑꯗꯣ ꯇꯥ ꯕꯣꯆꯥꯅ ꯑꯄꯤꯛꯄꯤꯗ ꯆꯩ ꯍꯥꯏꯗꯨꯗ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯃꯤ ꯂꯩꯀꯥꯏꯁꯤꯗ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯈꯠꯅꯕ ꯍꯧꯔꯒ ꯇꯥꯟꯕꯒꯤꯅꯤꯗꯅ ꯍꯥꯏꯅ ꯈꯪꯗꯤ ꯈꯪꯗꯅ ꯃꯥꯅ ꯌꯥꯝꯅ ꯈꯪꯕ ꯁꯥꯗꯅ ꯃꯇꯥꯗ ꯇꯝꯃꯤ ꯑꯃꯗꯨꯁꯨ ꯃꯇꯥꯅ ꯍꯥꯏ ꯁꯥꯔꯕꯅꯤꯅ ꯍꯣꯏꯅꯦ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯩꯖꯔꯕꯅꯦꯕ ꯂꯥꯛꯑꯣꯁꯦ ꯀꯥꯟꯅꯗꯦ ꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯛ ꯆꯤꯛꯅꯕꯅꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯣꯟꯅ ꯅꯣꯕꯥꯞ ꯍꯦꯛꯎꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯦꯠꯂꯒ ꯆꯥꯅꯕ ꯑꯗꯣ ꯑꯩꯅꯦ ꯋꯥ ꯑꯝꯗꯤ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯑꯩꯅꯁꯨ ꯇꯥ ꯕꯣꯆꯥꯁꯦ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯃꯥꯏ ꯊꯤꯛꯅꯦꯝꯕꯤ ꯑꯄꯤꯛꯄꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥ ꯕꯣꯆꯥꯕꯨ ꯄꯥꯝꯕ ꯃꯥꯜꯂꯤ ꯀꯔꯤ ꯃꯥꯅꯕꯣ ꯃꯥꯅꯤ ꯍꯥꯏꯔꯨꯅꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯔꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯅꯕꯣ ꯏꯁ ꯑꯩꯈꯣꯏ ꯀꯥꯏꯅ ꯅꯪꯁꯨ ꯂꯣꯟꯅ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯐꯣꯡꯅ ꯅꯠꯇ꯭ꯔꯁꯨ ꯁꯨꯝ ꯂꯣꯟꯅ ꯄꯥꯝꯕ ꯐꯥꯎꯕꯗꯤ ꯌꯥꯏꯗꯅ ꯑꯩꯅ ꯄꯥꯝꯃꯤ ꯈꯪꯅ ꯈꯪꯅ ꯁꯨꯝ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯣꯏꯒꯤꯗꯤ ꯍꯥꯏꯗꯦꯗꯅ ꯑꯣꯏꯕꯕꯨꯗꯤ ꯅꯪꯅ ꯑꯣꯏꯖꯧ ꯑꯗꯨꯅꯦꯕ ꯄꯥꯝꯕꯕꯨ ꯀꯥꯏꯗꯦꯗ ꯑꯩꯅ ꯑꯣꯏꯗꯧꯕ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯑꯇꯩꯗꯤ ꯈꯔ ꯐꯩ ꯃꯥꯏ ꯊꯤꯛꯅꯦꯝꯕꯤ ꯑꯄꯤꯛꯄꯤ ꯍꯥꯏꯗꯨꯗꯤ ꯃꯅꯞ ꯌꯥꯝ ꯀꯟꯕꯅꯦꯕ ꯃꯥꯅꯕꯨ ꯄꯥꯝꯁꯤꯜꯂꯛꯂꯕꯗꯤ ꯅꯝꯗꯅ ꯃꯨꯟꯒꯦ ꯍꯥꯏꯔꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯃꯇꯥꯡ ꯆꯥꯕꯗ ꯇꯥ ꯕꯣꯆꯥꯅ ꯃꯉꯣꯟꯗ ꯍꯩꯅꯗꯅꯕ ꯊꯕꯛ ꯉꯥꯛꯇ ꯎꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯇꯥꯡ ꯆꯥꯅ ꯆꯥꯅꯗ ꯁꯤꯟꯕꯗ ꯍꯩꯔꯒ ꯂꯣꯏꯔꯦ ꯍꯩꯕꯨ ꯍꯩꯅꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯀꯧꯕꯗꯤ ꯍꯥꯏꯔꯨꯅꯨ ꯃꯁꯛ ꯐꯥꯎꯕ ꯍꯥꯟꯅ ꯌꯦꯡꯅꯔꯣꯏꯗꯧꯕꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯕꯨ ꯊꯣꯏꯅ ꯇꯧꯔꯨꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯈꯜ ꯂꯥꯛꯏ ꯏꯕꯦꯝꯃ ꯂꯝꯕꯤ ꯂꯩ ꯂꯥꯛꯑꯣ ꯅꯣꯕꯥꯞ ꯍꯦꯛꯂꯨꯔꯁꯤ ꯂꯥꯛꯑꯣꯕ ꯍꯥꯏꯅ ꯊꯔꯥꯏꯅꯨꯗꯨ ꯐꯦꯡ ꯐꯦꯡ ꯆꯣꯡꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯇꯥ ꯖꯥꯟꯗꯕꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯔꯥꯏꯅꯨꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯄꯥꯔꯤꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯣꯌꯥꯗꯨ ꯄꯥꯔꯤꯅ ꯅꯝꯗꯟ ꯆꯤꯡꯂꯒ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯣꯌꯥꯅ ꯏꯗꯣ ꯑꯩꯗꯤ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯗꯣꯝꯗ ꯆꯠꯇꯧ ꯐꯥꯎꯕ ꯇꯟꯕꯨ ꯇꯜꯂꯤꯗ ꯏꯔꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯅꯍꯥꯟꯗꯕꯨ ꯑꯩꯅ ꯅꯨꯄꯤꯅꯦ ꯊꯥꯕꯤꯕꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯐꯨꯗꯦꯛꯀꯗꯧꯔꯤꯕꯅꯤ ꯌꯥꯔꯤꯕꯣ ꯅꯆꯤꯟꯗꯅ ꯐꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯄꯤꯛꯄꯤꯗꯨꯅ ꯂꯨꯃꯥꯡꯒꯤ ꯅꯁꯝꯗꯣ ꯍꯦꯛꯇ ꯂꯥꯝꯈꯤꯕꯗ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯦ ꯅꯆꯤꯟꯗ ꯑꯣꯏꯅ ꯐꯥꯎꯕ ꯇꯧꯔꯗꯅ 이보 하이브 능수 루망이나 썸루 람나가 포헬라버디 감독이도 칸독 모두나부 짤르금세 하이시 짰다버디 야다버 마두기 누피도 아무땅디 파라마 땀비더버 야다버니 야리보 마기 아무키 담까드 기다나 나플랍도 탁탁 닉다나 할라까니 칸드리 그리기 담까 마기 담까나 힌 아이기 담까나 힌 라이더 나시디 잉나라동 이보 아이보 하이소 하르디 짰다버나 파니다 하이나 로야나디 ꯄꯥꯔꯤꯗ ꯆꯠꯀꯨꯝꯁꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯥꯗꯤ ꯃꯇꯥꯎꯅ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗ ꯂꯥꯛꯆꯈꯤꯕꯗꯨꯒꯤ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯅ ꯅꯪꯅ ꯇꯜꯂꯦ ꯍꯥꯏꯔꯁꯨ ꯂꯩꯍꯧ ꯑꯩ ꯑꯕꯣꯠ ꯍꯦꯛꯎꯔꯒ ꯀꯩꯅꯣ ꯆꯠꯂꯒꯦ ꯅꯨꯄꯥ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯐꯥꯊꯧ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯥꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯎꯁꯤꯠꯈꯤꯗꯕ ꯂꯥꯛꯆꯈꯤꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯑꯝꯇ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯏꯁ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯦ ꯆꯥꯕꯗꯤ ꯄꯨꯈꯝ ꯄꯨꯈꯝ ꯆꯥꯔꯒ ꯇꯨꯝꯕꯁꯨ ꯀꯅꯥꯒꯤ ꯅꯨꯄꯤꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯗꯣꯛꯅꯔꯤꯗꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯈꯪꯗꯅ ꯆꯥꯛꯇꯨꯗꯤ ꯄꯨꯈꯝꯗ ꯊꯤꯔꯝꯕꯒꯤ ꯄꯨꯈꯝꯗꯨꯃ ꯆꯥꯕꯅꯤ ꯑꯗꯨꯒ ꯇꯨꯝꯕ ꯍꯧꯗꯣꯛꯅꯔꯤꯕꯗꯨꯗꯤ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯊꯕꯒꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯏꯌꯥ ꯃꯆꯤꯟꯗ ꯇꯞꯅ ꯃꯇꯥꯎ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯉꯔꯪ ꯉꯔꯪ ꯉꯥꯡꯂꯒ
ꯑꯣꯏꯅꯤꯕꯗ ꯌꯥꯝ ꯑꯣꯏꯅꯤꯕ ꯃꯆꯤꯟꯁꯤ ꯀꯌꯥꯝꯇ ꯉꯝꯅꯕ ꯈꯨꯝꯃꯤꯅꯣ ꯃꯇꯥꯎꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯂꯒ ꯉꯥꯡꯂꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯇꯥꯗꯅ ꯄꯥꯔꯤꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯞꯅ ꯀꯔꯤ ꯍꯥꯏꯅꯣ ꯇꯜꯂꯦ ꯍꯥꯏꯔꯣ ꯂꯣꯌꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁ ꯏꯇꯥꯎ ꯆꯠꯂꯒꯨꯝꯁꯤꯕ ꯇꯜꯂꯒꯅ ꯅꯪ ꯂꯩꯍꯧ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯄꯥꯔꯤꯗꯨ ꯃꯇꯣꯝꯇ ꯑꯣꯏꯔꯁꯨ ꯆꯠꯂꯅꯤ ꯍꯥꯏꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯇꯥꯎꯗꯨꯁꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯑꯁ ꯉꯥꯏꯈꯣꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯇꯥꯟꯅ ꯇꯥꯟꯅꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯄꯤꯛꯄꯤꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯧꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯡ ꯈꯔ ꯆꯜꯂꯕ ꯇꯨꯡꯗ ꯑꯄꯤꯛꯄꯤꯅ ꯑꯕꯨꯡꯉꯣ ꯉꯁꯤꯒꯤꯗꯤ ꯑꯁꯤꯅꯤ ꯌꯥꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯏꯆꯦ ꯌꯥꯈꯤꯔꯣꯏ ꯑꯁꯤ ꯈꯛꯇ ꯆꯠꯂꯤ ꯍꯥꯏꯅ ꯍꯣꯔꯦꯟ ꯏꯃꯥꯅ ꯉꯥꯡꯅꯤꯕ ꯉꯥꯡꯁꯨꯅ ꯑꯩꯅꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯕ ꯉꯝꯃꯣꯏꯕ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯦꯕ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪꯒ ꯆꯟꯈꯤꯁꯤꯕ ꯉꯝꯃꯔꯣꯏ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯑꯁ ꯑꯁꯤꯒꯤ ꯈꯣꯡꯅꯦꯝꯕꯤꯁꯤꯗꯤ ꯈꯣꯡꯅꯦꯝꯕꯤ ꯀꯥꯏꯅ ꯊꯣꯛ ꯂꯥꯎ ꯅꯃꯥꯏ ꯊꯥꯖꯤꯜꯂꯗꯤ ꯅꯃꯥꯏꯗꯣ ꯀꯥꯏꯅꯤ ꯈꯪꯗ꯭ꯔꯤ ꯅꯦꯝꯃꯤꯕꯨ ꯅꯦꯝꯃꯤ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯁꯥꯏꯗꯨꯕ ꯅꯦꯝꯕꯁꯤꯗ ꯅꯦꯝꯃꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯅꯤ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯑꯌꯥꯕ ꯅꯨꯄꯤꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯆꯠ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯛꯀꯅꯨ ꯉꯥꯡꯉꯣꯏꯅ ꯅꯪꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯗꯨ ꯁꯥꯎꯅ ꯃꯧꯄꯥꯒꯤ ꯅꯤꯡꯒꯣꯡꯗ ꯂꯥꯝꯂꯒ ꯀꯥꯎꯏ ꯃꯧꯄꯥꯗꯨꯁꯨ ꯍꯟꯗꯦ ꯃꯥꯁꯨ ꯑꯗꯨꯃꯛ ꯃꯈꯣꯡꯅ ꯀꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯈꯠꯅꯗꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯍꯦꯛ ꯄꯥꯔꯤꯍꯣꯏꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯄꯥꯔꯤꯗꯨ ꯑꯄꯤꯛꯄꯤꯕꯨ ꯃꯁꯛ ꯐꯠ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯅꯗꯤ ꯄꯥꯔꯤꯍꯣꯏ ꯎꯕꯗ ꯅꯍꯥꯟꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯅꯤ ꯍꯥꯏꯅ ꯃꯥꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯎꯈꯤꯗꯅꯕ ꯍꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯅꯕ ꯇꯧꯕꯗ ꯃꯥꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨꯅ ꯃꯧꯄꯥꯒꯤ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯁꯤꯡꯕꯨꯜꯗꯨꯗ ꯋꯥꯏꯁꯤꯟꯕꯗꯨꯗ ꯃꯧꯄꯥꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯁꯥꯎꯏ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯑꯣꯏꯁꯤꯜꯂꯦ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯇꯨꯃꯤꯟꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯑꯄꯤꯛꯄꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯄꯤꯔꯤꯕ ꯏꯪꯒꯤꯠꯇꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯧꯄꯥꯗꯨꯅ ꯄꯥꯉꯥꯡꯗ ꯉꯥꯡꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯁꯤꯡꯒꯗꯨ ꯄꯣꯞ ꯊꯥꯗꯔꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯑꯩꯅ ꯅꯉꯣꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯔꯤꯅ ꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯗꯨꯅꯤ ꯑꯄꯤꯛꯄꯤꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯧꯄꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯁꯤꯡꯕꯨꯜꯗꯨꯒ ꯀꯩꯒ ꯃꯧꯄꯥꯗꯨꯗ ꯆꯦꯟꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯩꯅꯣ ꯏꯆꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯏꯆꯦ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯑꯁ ꯅꯪ ꯂꯩꯍꯧ ꯑꯩꯗꯤ ꯆꯦꯜꯂꯤ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯥꯔꯤꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯀꯥꯏꯗ ꯆꯦꯟꯗꯧꯔꯤꯕ ꯍꯟꯗꯣꯛꯑꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯍꯟꯗꯣꯛꯆꯧ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯁꯝ ꯐꯣꯏꯗꯧꯔꯤꯕ ꯑꯕꯨꯡꯉꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯅꯪꯗꯤ ꯑꯁꯤꯒꯤ ꯑꯁꯨꯛ ꯋꯥꯡꯕ ꯅꯨꯄꯥꯁꯤꯒꯤ ꯃꯁꯝ ꯐꯣꯏꯔꯨꯔꯣ ꯍꯥꯏꯁꯦ ꯐꯣꯏꯔꯤꯅꯤ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯐꯣꯏꯗꯠꯄꯅꯤ ꯑꯩꯅ ꯄꯥꯔꯤꯅ ꯅꯍꯥꯟꯗꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯕ ꯅꯪꯕꯨ ꯀꯥꯏꯗ ꯆꯦꯟꯗꯧꯔꯤꯕꯅꯣ ꯀꯥꯏꯗ ꯆꯦꯟꯒꯦ ꯈꯜꯂꯤꯅꯣ ꯍꯥꯏꯅ ꯄꯥꯔꯤꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯎꯁꯤꯠꯇꯅ ꯑꯄꯤꯛꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯒꯤꯠ ꯒꯤꯠ ꯅꯝꯂꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯎꯁꯤꯠ ꯃꯥꯟꯗꯦ ꯈꯟꯅ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯑꯃꯨꯛ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯄꯥꯔꯤꯒꯤ ꯃꯔꯥꯏꯕꯛꯇ ꯏꯜꯂꯛꯂꯤꯕ ꯈꯨꯗꯣꯝꯕꯤꯗꯨꯗ ꯃꯌꯥꯅ ꯀꯛ ꯂꯥꯎꯅ ꯍꯦꯛꯇ ꯆꯤꯛꯊꯠꯂꯝꯃꯤ ꯄꯥꯔꯤ ꯆꯩꯅꯥꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯁꯨꯒꯠꯂꯒ ꯑꯌꯣ ꯁꯤꯔꯦ ꯊꯥꯗꯣꯛꯍꯦ ꯍꯨꯏ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣꯅꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯌꯣ ꯀꯝꯗꯧꯋꯦ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯈꯣꯅꯦ ꯂꯣꯌꯥꯟ ꯏꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯁ ꯉꯥꯡ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯦꯜꯂꯨꯔꯁꯤ ꯉꯥꯏꯈꯣ ꯆꯦꯟꯕ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯒ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒ ꯍꯤꯡꯂꯅꯤ ꯁꯤꯔꯣ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧ ꯑꯩꯅ ꯁꯤ ꯇꯥꯗ꯭ꯔꯣ ꯂꯣꯌꯥꯟ ꯏꯆꯦ ꯆꯥꯟꯕꯤꯗꯨꯅ ꯅꯨꯄꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯄꯪꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯈꯟꯕꯤꯌꯨ ꯏꯆꯦ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯅꯪꯅ ꯍꯧꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯜꯂꯦ ꯍꯥꯏꯌꯨꯅꯦ ꯑꯩꯕꯨ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏꯕ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯗꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯥꯜꯂꯦ ꯍꯦꯛ ꯍꯥꯏꯖꯗꯕꯗ ꯅꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯍꯤꯡꯅ ꯐꯨꯝꯗꯣꯏꯅꯦ ꯂꯣꯌꯥꯟ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯕꯨꯡꯉꯣꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯆꯦꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒ ꯏꯉꯛ ꯉꯛꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯆꯦ ꯅꯪ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯉꯥꯡ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁ ꯋꯥꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯣꯌꯥꯟ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯕꯨꯡꯉꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯇꯥꯗꯗ ꯅꯣꯏꯅ ꯆꯦꯁꯦ ꯁꯥꯎꯗꯅꯕ ꯅꯪꯅ ꯑꯝꯇ ꯊꯦꯝꯃꯒ ꯄꯨꯈ꯭ꯔꯣꯕ ꯇꯥꯗ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯦꯁꯤ ꯕꯦꯔꯥ ꯈꯔ ꯂꯩꯕꯅꯤ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯕꯦꯔꯥ ꯈꯔ ꯂꯩꯕꯅꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯂꯤ ꯃꯧꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯂꯥꯏꯅ ꯈꯪꯂꯕ ꯑꯄꯤꯛꯄꯤꯅ ꯃꯧꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯖꯔꯛꯀꯅꯤ ꯇꯥꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯂꯅꯨ ꯑꯩꯅ ꯁꯤꯡꯕꯨꯜꯁꯤꯒ ꯀꯩꯒ ꯋꯥꯔꯤ ꯏꯆꯦ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ
ꯍꯥꯏꯅ ꯑꯕꯨꯡꯉꯣꯗꯨꯗꯤ ꯑꯗꯨꯃꯛ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯄꯤꯛꯄꯤꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯔꯦ ꯅꯣꯏ ꯑꯅꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯇꯜꯂꯕ ꯅꯠꯇ꯭ꯔꯣ? ꯄꯔꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯎ ꯁꯤꯡ ꯆꯜꯂꯣ ꯂꯥꯛꯑꯣ꯫ ꯅꯣꯌꯥꯟ ꯀꯩꯅꯣ ꯁꯤꯡ ꯆꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕꯅ ꯐꯠꯇ꯭ꯔꯣ? ꯄꯔꯤꯅ ꯀꯩꯗꯒꯤꯅꯣ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡ ꯆꯟꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯩ꯫ ꯑꯣꯏꯔꯦ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣ ꯄꯔꯤꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯃꯁꯤꯗꯤ ꯈꯔꯕꯨ ꯐꯩ ꯅꯪꯗꯤ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯏꯁꯤꯡ ꯆꯤꯡꯉꯦ ꯇꯧꯁꯤꯟꯅꯔꯒ ꯆꯦꯟꯈꯤꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯈꯨꯠꯇꯣ ꯁꯦ ꯊꯧꯔꯤꯁꯤꯅ ꯄꯨꯟꯈꯤꯒꯦ꯫ ꯊꯧꯔꯤꯗꯨ ꯄꯨꯜꯂꯗꯤ ꯁꯤꯡ ꯆꯟꯕꯕꯨ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯁꯤꯁꯦ ꯄꯦꯜꯂꯕꯅꯤ ꯁꯦ ꯍꯥꯏꯅ ꯄꯥꯔꯤꯁꯨ ꯃꯈꯨꯠ ꯑꯣꯏꯗꯨ ꯑꯄꯤꯛꯄꯤꯗ ꯄꯤꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯄꯤꯛꯄꯤꯁꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯣꯏꯗ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯒ ꯁꯟ ꯍꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯣꯌꯥꯟ ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯉꯁꯥꯏꯗꯒꯤ ꯊꯔꯥꯏꯅꯨꯒ ꯃꯇꯥ ꯖꯥꯟꯗꯕꯤꯒꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯣꯏꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯑꯅꯤꯗꯨ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯥꯏꯅꯨꯅ ꯃꯇꯥ ꯖꯥꯟꯗꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ? ꯀꯩ ꯇꯧꯕ ꯍꯥꯏꯕꯨ ꯈꯨꯜꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯃꯧ ꯑꯃꯅꯤꯗ ꯇꯥꯛꯂꯒ ꯀꯣꯛ ꯑꯅꯤꯁꯦ ꯈꯩꯅꯥ ꯈꯠꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯀꯩꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯅꯪꯅꯦ ꯇꯥꯎꯕ ꯆꯥ ꯐꯪꯕꯅ ꯐꯕ꯭ꯔꯥ ꯃꯣꯏꯒꯤ ꯐꯅꯕ ꯈꯟꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯣ ꯀꯅꯥꯅ ꯐꯩꯗꯣ ꯈꯜꯂꯨ꯫ ꯃꯣꯏꯒꯤ ꯐꯅꯕ ꯈꯜꯂꯗꯤ ꯅꯪꯅꯦ ꯇꯥꯎꯕ ꯆꯥ ꯐꯪꯗ꯭ꯔꯦ ꯈꯜꯂꯨ ꯀꯔꯝꯕꯅ ꯐꯩꯗꯣ? ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯖꯤꯜꯂꯒꯅꯨ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯍꯧꯖꯤꯛꯄꯨ ꯄꯥꯈꯠꯇꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ? ꯈꯪꯗ꯭ꯔꯤꯕꯦꯝ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯃꯆꯤꯜ ꯈꯔ ꯇꯣꯡꯕꯤ ꯃꯧꯁꯤꯡꯗ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯧꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯊꯥꯖꯔꯗꯨꯅ ꯆꯤꯡꯌꯥ ꯇꯝꯅ ꯃꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯍꯦꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯑꯄꯤꯛꯄꯤꯒ ꯄꯥꯔꯤꯒꯗꯤ ꯑꯗꯨꯃꯛ ꯁꯤꯡ ꯆꯜꯂꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤ꯫ ꯄꯥꯔꯤꯗꯤ ꯑꯄꯤꯛꯄꯤꯅ ꯑꯁꯤꯗꯒꯤ ꯈꯨꯜꯂꯨ ꯑꯁꯤ ꯊꯦꯛꯎ ꯍꯥꯏꯅ ꯇꯥꯛꯄ ꯈꯨꯗꯤꯡ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯨꯗ ꯀꯣꯏꯅ ꯆꯠꯄꯗꯨ ꯋꯥꯔꯛꯇꯨꯅ ꯄꯥꯔꯤꯅ ꯋꯥꯔꯤꯕ ꯉꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯕ ꯌꯥꯔꯣꯏ ꯑꯁꯤꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯆꯠꯂꯣ ꯈꯨꯜꯂꯣ ꯑꯩꯗꯤ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯋꯥꯔꯤꯕ ꯉꯥꯛꯇ ꯐꯝꯈꯤꯒꯦꯕ ꯁꯨꯝ ꯐꯝ ꯂꯩꯌꯦ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯇꯗ ꯍꯧꯒꯠꯂꯣ ꯋꯥꯔꯤꯕ ꯌꯥꯗ꯭ꯔꯗꯤ ꯅꯁꯝ ꯐꯣꯏꯔꯒꯦ ꯐꯣꯏꯌꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯄꯤꯛꯄꯤꯗꯨ ꯄꯥꯏꯁꯤꯜꯂꯒ ꯍꯦꯛꯇ ꯄꯥꯔꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯁꯝ ꯈꯪꯐꯣꯏ ꯐꯣꯏꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯍꯩ ꯍꯨꯏ ꯅꯨꯄꯤꯁꯤꯗꯤ ꯊꯥꯗꯣꯛꯅꯦ ꯑꯩꯅ ꯀꯩ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯤ ꯁꯨꯝ ꯐꯣꯏ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯃꯁꯝ ꯐꯣꯏꯅꯕ ꯂꯥꯛꯅꯕ ꯑꯃꯅ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯂꯥꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨ ꯍꯦꯛ ꯆꯥꯅꯅ ꯃꯧ ꯑꯍꯨꯝ ꯃꯔꯤꯗꯨꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯒ ꯃꯤꯅ ꯇꯝꯁꯤꯜꯂꯛꯄꯗꯨꯒ ꯃꯈꯣꯏꯗꯤ ꯌꯥꯝ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯁꯥꯒꯤ ꯁꯞꯇ꯭ꯔ ꯈꯟꯕꯤ ꯃꯧ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯍꯥ ꯅꯣꯏꯒꯤꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯃꯧꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯑꯅꯤꯗꯨꯗꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯎꯕꯗ ꯃꯣꯏ ꯑꯅꯤꯒꯤ ꯐꯤꯕꯝꯗꯨ ꯈꯤꯇꯪ ꯆꯥꯗ꯭ꯔꯦ ꯈꯟꯅ ꯐꯠ ꯍꯟꯗꯣꯛꯅꯔꯒ ꯑꯄꯤꯛꯄꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯊꯕꯥꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯄꯤꯛꯄꯤ ꯆꯥꯎꯍꯦꯟꯗꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯧꯕ ꯉꯝꯈ꯭ꯔꯦꯗ꯫ ꯁꯅꯥꯅꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯗꯅ ꯂꯩꯕꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯀꯩꯅꯥ ꯀꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯑꯗꯨꯅ ꯐꯅꯤ꯫ ꯑꯄꯤꯛꯄꯤꯅ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ? ꯄꯔꯤꯅ ꯃꯌꯥꯝ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯀꯔꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯅꯠꯇꯦ ꯀꯥꯏꯅ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯗꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯑꯣꯛꯇꯕ ꯑꯅꯤꯁꯦ ꯑꯣꯛꯇꯕꯤ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯅꯕ ꯇꯧꯔꯁꯤ ꯂꯥꯎ ꯅꯣꯏ ꯑꯁꯤ ꯑꯣꯏꯅꯤꯗꯤ ꯈꯟꯗꯕ ꯁꯥꯗꯅ ꯑꯔꯣꯟꯕ ꯂꯤꯠꯇ ꯆꯠꯂꯒ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯕ ꯑꯝꯇ ꯇꯥꯗꯅ ꯁꯣꯔꯣꯁꯤꯡꯗꯨꯅ ꯈꯣꯟꯖꯦꯜ ꯇꯝꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯤꯜ ꯌꯧꯕꯗꯗꯤ ꯊꯔꯥꯏꯅꯨꯒ ꯃꯇꯥꯒꯅ ꯈꯣꯝꯕ ꯃꯤꯌꯥꯝꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄꯤꯁꯨ ꯃꯈꯨꯠ ꯂꯨꯅꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯈꯤꯕ ꯂꯩꯖꯗꯦ꯫ ꯂꯩꯕꯤꯅ ꯀꯌꯥꯅꯅꯣꯅꯦ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯒ ꯃꯆꯤꯟꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯟꯒꯦꯗ꯫ ꯄꯔꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯁꯅꯥꯅꯨꯅ ꯃꯌꯥꯝ ꯀꯔꯤ ꯉꯥꯏꯔꯤꯒꯦ ꯑꯣꯛꯇꯕꯤ ꯑꯅꯤꯁꯤ ꯀꯩꯅꯥ ꯀꯠꯂꯁꯤ
haina mayamdu sangdana makoi anina haizaba amta tabida namduna kaina katpada taram laibina hai kari yengli laidu nupadu gi mangak tu huune itama egi aduda tawdo si huktilu se laibina hey nupadu su kari yengli laidu nupisi gi mangak tu huune chillo ne se haidana namduna hekta pari gi makutu pairaga laidu apikpi gi mangakta hekta namduna hukchillami adu loirabada laibina loire kaina katpa loire aduna nupa nangna nupi se hausikmak mayumda puraga chatro kaino isibo he yamduna chatlo law ne chatlo haina namdana anidu inthoklammi tanjadu sana bosado thabak chatluraga hanjillakpaga mapa sanarami madi ngasaidagi karino khanna chingdana changsilakpa oiramliba phibamduda wadi haida adumak pisum suklapna yengi apikpidi bocha ubadana hena ngasaidagi ikairama mayam adudagi henjillaktuna makong thangba ngamda tumina luktharaga leplammi matamduda parisu mayumda pusimba phana pamdrabasu mayam changdana pudaba yaroi hairabanina upai leita apikpigi makuttu chinglaga tapna tawchalasi haina singlakpaduda apikpisu upai leita piroinana adumak makongdo thangduna chatkirami tawriba pumbadu mayam maraktudagi tharainuga jandabigenasu kaisu khangsadaba saduna yengduna leiribani jandabi yamna tapna madagi nakong mayada nasona sioredi tabusase bimnagi soidrabani wada tabda tharainu wadi haidana momo nokzarami adubu huchillaga yengliba bojana makoi anigi ingitu ubada hainadaba mityeng amaga loinana makoiromda yenglamnaga chatkibadu ubada anidu haipeti khautak jaribani adubu kaisu khangsadaba saduna adumak leisilami adumna numituda namdana kaina kachinbaduna parisu apikpibu mayumda adumak pusilami numit adumadi mamai bemadu phana sauninglabasu migi mamangda phajade haina khangjillami mathangi ayukta pari mamai bemadu isau sauningna mangolda phamdun leiringaida apikpina mau anobigi phijol chetlaga ima cha aduda thamo ibungodi hagot-khrabra ima hagot-triba mali adudi kaidawriya haududana aduga aina wari sadoba layedanasu hayu awima haina apikpidu ipa pakhatna makoigi kada sensin kirami apikpi thongjil hek yaubaga masado leitana sor chaning tana hondoklaga sidi akhoi madagi hina sathiba mali aibu loni de selawra sira khangdeni adusu yumda hanjinbada imana changpa yaroi haridi karaida leiruni aduna sida sum leitaba yaroni haina adumna matomta murum sonduna leiringaida mapaldagi manemna mukhonjal kalapna hey mau nangbu ibungo do haudu hairaga kari tau leirage ne ima haudok charaklage elabani aidi haina parina tumliba phamungdugi manakta prap chensillaga kangkhandu haiphet haigatlaga tabro aina khomshi tabro keino imana haugulo hai nangna tokpa ngamdaba kum ai ngakta tumkige haugatlo yadre haugatlo haibane pari apikpina haridu tasinada mana thokpa yawallaga mamaidu onsillaga tumkirami matawduda apikpidu magi mihul arangbidu laktuna kaisumta haida parigi manadu hekta kana leithatlami asidagi tumlama nupado ikhang ayo naine thadone nai haibani thadode yamtuna haugat pari khonjil kalap thado nai haibani thadoi yamtuna haugat thadose nahan makai yumsida nangna ngamba sarakla tok laungdane khajilakpu soiroi haina anidu khajik tagi kana laungnaba hauraklammi aniduna laungnabadu tabada mamai bebadudi pungaknakna kaino tawrisina mawasi tumba haudu son thajinkhraga onsinaraga mukhanara malene haina ngangdana khonjeldu kalapna imunglomda onsillaga hai nonganbaga laungnaba mahauraklamra noyunisia ngarang kaina katlaga lakpada ngairi namai singdubo amta ikaiba khangdarbro ha sakta singsidi phibam sinani mina kaina katlisi apikpi manemna ngangsilakpaduna hena ikairaktuna mapuroibagi masindu mensillaga jumna mana lairambadu thadoklaga pukseptuda kanne hekta khuchapiduna leithatlami paridi machinchu mensilabanina laungbusu ngamda sugatlaga khanglammi matawdu uraga apikpina usitana michi thokhachillaga tapna kamdawi ha haina ngasaina idemlemda haugatloidu yaramadi kaya phani hairaga mapuroibagi masindu tapna thadoklammi parisu magi nupina masin melibadu hek thadokpaga hauni hekta
Imaw, namong nupina. Wado makha taba nangdringayda amuk masindu phat mensilami aduga tapna. Shh! Lauradi amuka leithatlura ha. Pari upay leita lairano haibagum mangagto hairaplami. Adudi lauraroi. Hoi haibagum mangagto nomlaklami. Somdana mapaldana masanupana haipet kauramnaga tumi leikhibaduda ingak-ngakna. Hai, kaidaurage ni noibo? Kisu tawdeda ima. Adu oiradi ibung adu mapalda thadoraune yare ni noibo khara oinaradi. Ado su ikaiba khangkhidreda ko laima. Awoiba. Chawbina mapalda mana thokpa manganglaga leiribadu tabada apikpidu mapuroibagi masil melibadu phat thadoklaga tapli tapni. Chalo. Imana thongdona haibani. Kaigina haige. Khangde chalo wai gai bani. Astopani didiba. Mahbulak nagadra, nupibulak nagadra. Chatlo yare, chatlo nganglay Chatke. Haina parido mapimaro semjilaga mapalda thoraklam aduga itap-tap na. Ba, aibu ko babu. Ibo, nangnya. Ay, wayam nang nganglingde ko. Aibu kaidoragi. Lamchat chumdabagi mina kaina kasili aduga kaidoragi. As ima. Adudi moina khangdabagi lang lawbagi ni haridana nupi sigaiga kaisu mari lainaba hauzikti kaina katana yumsida mau oina lakledana masi pumba nangna soibidagi natro masina masi oiche matungdadi asigumba asoiba tawba yaroi haribasi tawraroiba ma so adugane mau sisu mau oini haina laklabanina ingna sikna lainaba taw hay aduga nangsu hana dawna koi ngaudana koi sasakpudu yararoi Nayum na kay pani hay na panabunina wakal taw harisini ko. Iba. Yari sa nasinaya kasi doktor. Sura manamduga natay manaloy ay. Pumnam mo ay kayo ay naminya. As ko'y masini ba? Ngarang do, yan di hay na karo taksilo ba? Taksilo, kayang taksilo. Natibong na rin ka to. Pat na ba taksilo? Pinjay ay di ba? Imagi misay butagat. Nupiki damkabu ko kangat. Pari ay laybag ba? Pagi laybag ni. Haina ngang-ngangdana maninlomda sangkirami. Matamduda saubido among imunglomda onsilaga konjel kalapna. Hai, mauwa! Nang siyam tu na thoglao. Ngayaki tungda apipiso ipapakat na senthorak tu na. Ma, namaw mo kaubi babu? Sida pamula, wakra haige niya. Kari. Haina apipido kina manimgi managda sangsilaga pamlami. Jaubiso, nasay makay sawa malambado. Ita thazadana taptharaga tapna. Yengoy, ibungo si mangaw khara thibani. Nangsu, mihul khara phatti haiba ima khani. Adubune, yumpan bahaisidi, nupi ay kuina khara phathadawbani. Adu natrabadi, yumbaldo, adum ingdana pan bahaido, oigan. Aduna nangne, ima na haise, wakal taiko. Asidagi, ingna tapna, liri khuiriba nupi ma oiduna. Chiko na kon phazabi, yumlay mama, oina batawsiko. Mina, saubigi mamaudo, ingtapi, mawama oibada matik sai kaina hairadi, nangsu harawnidana. Aduna, imana hairisini, wakal tau ko. Haina saubi, mamaududa tapna wakal tana hai, apipisu, manemnaga adumna ingna wari sarakpaduda masu, ang hoy haina hairami. Masu manemgi mamangdadi, wakal tabi mawama oidaba yade haina, ingna tapna, ngangsaktana, yamna kanadi hotnazabani. Adubu, Mana dumna tawbaduna hena paridi magi nupibu lakna ningba helami. Aduna, mamahalay ba tanja kan-kandana magi nupida wa sanggat-sanggatana ngangba, tawdaba na singba yamna toy na tawrami. Nung masu apik pinasakum na sakthum duna layringayda, mamaibe masu nagalda pamlaga insang manasim libudo ubada, parisu tanja sari kana. Ibungo, nang bukari hainingge. Ima, ising kita takitawbani. Taribo, ising kita kalawhe. Apikpi wade haida mamito na paina yenglaga wakalda sumna kani. Makuna ko kan mayabasida. Amuk tawdadanaga. Imalay bigito inalayraban. Hurindo nga iba. Kanna, wakaldo niya kalaga layba matawduda parina konjal kalapna. Kadorage, sasakalodana. Ise, nangbo pasa-pasa na haiba yadro. Sum taw laybasida yawdoyma mantoyse masida haiba nita. Se, sida layre. Hairaga pikpidu mapuroybada mamitna huren kaidogi yengo haina ingit piramlaga phet haidoknaga satkirami parisu adumak thausadana mangak illaga phet pha laubra haibo ngamaido toini khangri ise kari wangang ni bungo nangbo
ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ ꯅꯪ ꯁꯤꯗꯤꯕ ꯑꯄꯤꯛꯄꯤ ꯃꯁꯤꯡꯗꯣ ꯈꯨꯝꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯤꯜꯂ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯄꯥꯔꯤꯁꯨ ꯑꯗꯨꯝ ꯏꯁꯤꯡꯗꯨ ꯊꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤꯁꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯣꯏ ꯁꯔꯨꯛ ꯊꯪꯅꯕꯁꯤꯡꯒꯤꯗ ꯃꯆꯦ ꯃꯅꯦꯝꯁꯤꯡꯒ ꯐꯝꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯄꯤꯛꯄꯤꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯅꯦꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯇꯨꯡꯗ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯃꯁꯤꯅ ꯇꯞꯅ ꯈꯪꯂꯤꯕ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅꯤꯕꯅ ꯍꯥꯏꯅ ꯁꯤꯡꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯆꯪꯂꯛꯂꯒ ꯎꯏꯔꯨꯝ ꯎꯏꯔꯨꯝ उइथरीब मपुरोइबगी मनंगलदा कन हेक्ता लेथटलमी अमदसु उइरुम उइरुम उइथरुबदगी खंगले लेथलकपदुदा इखंग खंगना कन कन हेक्ता अयो 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 कइनो सिबुतार कमदौए हा कमदौगेबा मी उसितबग सारदन अइना इबागी ममांगदा इंगतप मानब सासिनबसिदा अइबो उसितबग सारदन इशु नतौदुदा लक्ननिंदु लक्नबनि मी नाई थादोबि मतुंगद लक्नरक्लबा सिदगी हेनबा ngaktan aina tawroktuisi haina mapuroibada dhap tawdun leiringayda manempoktuna thangnabagi yumdagi khonjel kalapna hai nuibu launaribadu bu kari muk tawrage ne ima makhoi tagi nangalda phuri hotpiyo haiduna hotpagini as noi suba phuri isikbu boduk kana lawba saradana noi ne o noi hairibasini ima aikoi makhol thonghandabida siknarage kaidu nang haiduba सुबाइना हाइद्रदी इमादा आइना फुइ हाइगे हाइरो नंग एदोइरदी मीनदी नंगबु कइनेना हाइनि हा इबु मखोल थोकनदबिद सिक्लग खांगबा ताबा सुबाइना सिक्ततबा पामजबदिने मतुंगदा इमागी ममांग हे उसितम मतो उलक्लबा असिदगी हेनबा ngakतनी मसे खंजिलु आइने मतुंग मनाउदग नंगोना अमुक हन्ना लक्नजरुइसे सुबाइना सिक्ततबिगन ngasiगidi थाबिरिबन मतुंगददी नंग हाइसिनिको हाइना पिकपिदु फेट हाइदोक्लगा मपालोमदा थोखिरमि बारी मागी नुपीनि हेक थोखिबगा लाइबकी हुमांगदो मखुतुना तैथोक्लगा मसिनदा तपना तोप नुपी मेक लवइदको हाइना सोंदुना लेहौरमि असोमदना ममाइबे म चौबीसु मनाउ नुपी थोकपी बिनागा वारी सारी इसे बेमा इबुंगोंगा इबेमगा सिबु करिनो इसाउ साउनादना लेबदौना उइ कमदौरिबनो सिबु हा बेमा करी हाइदोरिबनो खंद्रे मखोय अनिसिया आई लेरगना खरबु फै अदु नत्रबदी मखोय अनिसिया उनबा यादे पखात तखने खैनो हाइसिबो मोय अनिसिबो नुसिनरगा लाकपन तबरो कदाइ किनो बेमा सोइबदगी मोय अनिसे खैना कलकपनि हाइ अदुना नुसिनबदी लारदना उनबा फावबा यादबनी अस अदुदी कमदौनि युमदी पालबने हाइना पाले अदुना दुम तौरबदी इंग्ना सिंगना पानबा युम्बाल हाइदुदी ओइररोय युम्बाल कांखोंग साइबाइदो ओइबा तारिने खंद्रे बेम आइने करी हाइदोरिबदो इ इसिया उपाय म लैरे सुमदौर नमौ नुपीदो अदुना इसेनने खरा थिम नौदना हाइरो इंग तपननबा अदुबुदी आइना दुमाइना हाइबदगी आइगी मांगददी खरा खरा तपसिनैने अदुबुने हुट लैथोकपदा तौरिसिनि ए हंदक्तिने केम तौररोय इबुंगोसे सिना अखोइना हाइरगे इसी होइना हाइबदी कया लौरोय अदुबुने अखोइना हाइरदी खरासु खंथबा याय अदुना अखोइ हाइरगे होइनि अदुमदी नोइना खरा फानबा तौ आइने मोयनेगी खनबदा वखलसे वाबना लोइरबनी करिगी वखल वारिबनो अखोइ मयाम लैरिसिदी होइनि नोइनागा दुमाइना हाइबसी वखलसे खरदी हेक साउथोकदौनि हेक तौइ बेमा हाइना चाउबीगा बिनागदु ngehak wari sari nakal amaromdana tharainudु तांजांगाइदुना बोसातमागी पुकनिंगी ओइबा वादो फोंदोक्लगे खन्नगाइ तांजादु साना बोसासु थबक चथोक्तुरगा खरंगन हेक हलकपगा मपा सानरमि बोसा थराइनुब उरसु अदुमु उदबा सादुना चथिगे तौरमि मतौदुदा इकाइ थीदना लैबा याद्रि खन्ना थराइनुना तहा तहा ताबुजा अमुक्ता गाइखोबा अइबुरा होय कइगन वाम ताइगे गाइखो नंगनु वाहाइबा लाइनि करी थराइनु आइदि नंगबु खुलसि लैबा इचलमनि हाइना इसम समना खनबनि अदुबु नंगना पिकपिदि तौखिबा थबकतो अतैना खंगलोइ खलसु अइनदि नुमित अदुदा अदुबु खंगलबनि अदुबु मयामना हाइरुरगा नंगिना माइखुगनि खलगा अदुमनदि गाक्पिखिबनि अदुबु मतुंगदा अदुगुम थबक अमुक खना तौरक्लबदि नंग अइमु फत्ते हाइगे
ꯑꯩ ꯈꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯅꯪꯕꯨ ꯂꯩꯀꯥꯏꯒꯤ ꯏꯆꯟ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ꯫ ꯃꯣꯆꯥꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯥꯏꯅꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ ꯑꯗꯨꯃꯛ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯕꯤꯅꯥ ꯍꯣꯏꯅ ꯄꯥꯔꯤꯕꯨ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯞꯅ ꯇꯞꯅ ꯏꯪꯅ ꯂꯣꯏꯅꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤ, ꯃꯟꯗꯣꯟꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ, ꯗꯣꯟ ꯅꯣꯏꯅ ꯈꯪꯗꯕꯒꯤꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯅꯨꯄꯤ ꯑꯇꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯕ ꯖꯥꯠ ꯅꯠꯇꯦꯗ, ꯄꯤꯛꯅ ꯄꯤꯛꯂꯤꯕ, ꯗꯝꯀꯥꯅ ꯀꯜꯂꯤꯕ, ꯁꯥꯎꯅ ꯁꯥꯎꯒꯜꯂꯤꯕ, ꯑꯩꯅꯦ ꯂꯣꯏꯅꯕ ꯌꯥꯝꯅ ꯋꯥꯏꯗ꯫ ꯏꯆꯦ, ꯏꯕꯨꯡ ꯑꯆꯧꯕ, ꯅꯟꯗꯣꯟ ꯋꯥ ꯍꯥꯏꯒꯦꯁꯦ, ꯁꯥꯎꯒꯟꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯖꯕꯒꯤꯅꯤ, ꯁꯥꯎꯅꯤꯡꯕꯗꯣ ꯂꯣꯠꯁꯤꯟꯕ ꯍꯩꯖꯗ ꯇꯧꯕꯅꯤꯅꯦ꯫ ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯅꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯋꯥ ꯂꯥꯡ ꯁꯨꯡꯉꯥꯡ ꯉꯥꯡꯗꯅ ꯃꯕꯨꯛꯇ ꯋꯥ ꯊꯝꯕꯤ ꯃꯕꯨꯛꯆꯦꯜ ꯈꯣꯏꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯕ꯭ꯔꯕ ꯍꯥ? ꯈꯨꯝꯃꯨꯅꯦ ꯅꯟꯗꯣꯟꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯕꯨꯛꯆꯦꯜ ꯆꯨꯝꯗꯕ ꯅꯨꯄꯤ ꯂꯧꯔꯒ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯤ ꯑꯁꯤ ꯊꯦꯝ ꯅꯧꯗꯅ ꯂꯣꯏꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯍꯥ? ꯈꯜꯂꯨ ꯈꯜꯂꯨ ꯅꯟꯗꯣꯟꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯣꯏ, ꯏꯟꯗꯣꯟ ꯍꯣꯏꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯁꯤꯗꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯇꯥꯁꯤꯜꯂꯨ, ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯏꯪꯅ ꯂꯩꯅꯕ, ꯅꯨꯄꯤꯒꯁꯨ ꯈꯠꯅ ꯆꯩꯅ ꯇꯧꯗꯅꯕ ꯅꯇꯨꯗꯣ ꯈꯔ ꯈꯔ ꯊꯦꯝ ꯊꯦꯝꯗꯅ ꯂꯣꯏꯅꯧꯅꯦ꯫ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯁꯦ ꯀꯟꯅ ꯀꯟꯅ ꯉꯥꯡꯁꯤꯜꯂꯛꯄꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯅ ꯈꯔ ꯈꯔ ꯇꯞꯅ ꯍꯥꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯁꯥꯎꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨ ꯂꯣꯏꯕ ꯇꯥꯔꯦꯗꯅ, ꯑꯩꯅ ꯈꯣꯟ ꯈꯔ ꯀꯟꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯍꯦꯛꯇ ꯁꯤꯛꯇꯠꯂꯤꯁꯦ꯫ ꯑꯗꯨꯅꯅꯤ ꯐꯔꯦ ꯗꯣꯟ, ꯉꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯒ ꯂꯣꯏꯅꯔꯒꯦ ꯍꯥꯏꯅ ꯄꯥꯔꯤꯁꯨ ꯃꯟꯗꯣꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯪꯅ ꯇꯞꯅ ꯂꯣꯏꯅꯕꯗꯒꯤ ꯈꯠꯅ ꯆꯩꯅꯝꯇ ꯇꯧꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯄꯤꯛꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤꯁꯨ ꯂꯧꯈꯠꯄꯒꯤ ꯄꯥꯎ ꯍꯥꯏꯔꯛꯇꯅ ꯂꯧꯈꯠꯄꯤꯕꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯊꯔꯥꯏꯅꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ, ꯊꯔꯥꯏꯅꯣ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯩ ꯃꯇꯥꯡꯒꯤ? ꯃꯤ ꯇꯥꯍꯟꯗꯅ ꯑꯩꯈꯣꯏ ꯑꯅꯤꯗ꯫ ꯍꯣꯏ, ꯑꯁꯣꯝꯗ ꯂꯥꯛꯑꯣ, ꯀꯩꯅꯣ ꯍꯥꯏꯔꯨꯗꯅ꯫ ꯑꯄꯤꯛꯄꯤ, ꯑꯩꯅ ꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯃꯇꯥꯡꯒꯤ? ꯅꯪꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯒ ꯖꯥꯟꯅꯕꯤꯒꯅ ꯊꯣꯛꯍꯟꯕꯅꯤ, ꯑꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ, ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯩꯗꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯥꯕꯨ ꯆꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯍꯩꯅ ꯑꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ, ꯑꯩꯒꯤ ꯑꯁꯣꯏꯕꯗꯨꯅ ꯅꯪꯕꯨ ꯕꯗꯅꯥꯝꯒꯤ ꯃꯩꯔꯤꯂꯛꯇ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯪꯅ ꯀꯔꯝ ꯂꯦꯟꯂꯝꯒꯅꯤ ꯈꯜꯂꯨꯕꯗꯁꯨ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯇꯥꯕꯣꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯂꯨꯅꯤ, ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯣꯏꯕꯗꯨꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯑꯃ ꯑꯣꯏꯍꯟꯕꯤꯔꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯕꯨ ꯈꯪꯕꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯍꯟꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯨꯔꯅꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ, ꯕꯦꯝꯃ, ꯅꯣꯏꯕꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯔꯤ ꯏꯃꯥ, ꯂꯥꯛꯑꯒꯦ, ꯑꯩ ꯆꯠꯂꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯑꯄꯤꯛꯄꯤꯗꯨ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯥꯏꯅꯨ ꯑꯄꯤꯛꯄꯤꯅ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫